Nauna saganaba yumbi ahum katuna sagatpa houkhre hiramasinga mari leinana alub asigi mahut kaisam ragumanina hai ngasi lamchagi humni panba malemgi oina World Day of Social Justice haina palan tawriba numit asida Manipur state asigi oina su tampaki saruk ama oiriba waithau nungai khungangi Chengei Ching haina khangnaba mafam asida puwariga sagonaba amadi ningsingba thoktraba matamdagi leiraklaba taibang mapugi oiba samu hakchangdagi sakai oina langon biribi sayo lambi Emoinu Laimarel ahong chahongbigi khubam ase kananabagi dama kanglaipaki ningthorol pumnamakna irat nafam oinaba semgatpa hobani poram len apunbagi luchingpurel oirambaga loinana Thongju Kendragi MLA oiramba Biseswar amadi Lilong Kendragi MLA oirambata natana Fishery Minister su oirambana kumja ilisingama chamapan marifu tarani thoida inaramba khudek adugi matung inna lifefam changlaba matung thabak thoram kaya asi paikhalakpani haiki kubam asibu kananaba amadi semgat saganaba honabada tongan ba maikai kaya dage mateng panglakpa singbu lup asigi maikai thagatpa phongdokhi asukmu khurba maitai baki laifam asidi Emoinu Lairembi gi khubam asida pakhang bagi surung maidingu khage bana kachar bunungpak punamak ase mafam asida aikoina amuk hana lining parei chelabasing punsin aduna mafam khangdana leiribasing ase asi punamak ase amuk hana numitna thorakpagum thaja chaman ngan bagum ngasi haiba numisidagi ima Emoinu na taibang panbabu ingna chikna leibiba adugumba leibak ama ohenbiu